Samro awang laikai lambida Dizen Auto MN0108050 amaga Borelo ga tengsinare haidna laikai adugi Meira Paibi ima event Singna changlaga yengwa matamda Borelo MN01AKA789 adudagi inkalagliba naha kayana nisa oina siznariba Rescorn syrup Yamlaba polam sing faba ngamle hairi Borelo thorokliba nupa adude lirong haurebi makha lekaidagi fundramayum Amjad Ali Kawi led fundramayum Janura Bidegi machanupani hairi loinana nisagi polango konana lakpa mioi ase Meira Paibi Singna faraba matong police snake amaromda hiram asigi matangda Wangoi police station OC bandana lusingba team ama laktuna nisagi poram purakliba mioi adugi mathakta FIR ama lokhakhre hairi aduga thodok adugi matangda INN gi matung inna chairak piragani haina SDPO loitongbam bimocana phangdokki Accident thukudagi akoina sangjalaga Meira Paibi mayam jeruba matamda bolero gi manungda drug mamanda wala ma yaurambade akoina sigdaraga yengjabadagi drug oirambadagi akoina phajalaga thamjare Wangoi police ta chinajagre mi sopado ujik pogi oinadi yam kana sibana bagi paumaki thamjadi adubu uji asopadadi kainoda doctor da pukhalaga mayamna laikanna bagi kona be sabab driver khatani hospital di driver tu dang lai akoina uba matam dadi atopa mi di yaura bolero ki driver tu di muslim ni adu akoi sigi samurau wangmadagi ni na hai aduga makha taba kaya kaya na di akoi hena jabti leijate akoina di siang na hairaga Meira Paibi akoina di mai thajage na tawjarabani adubu police laction bana han gi bana mara moiduna akoi gi kotagi police na mullaga ubi gare hai tare